Board ki firal thiet na naba committee sembagi mahuta lomi singi committee amamam sembiyo matangi olakpa low ugadaba kumje sidaida lekai khudingmakta lomi lisingani ga chawga dagi tadana orsai yamigai su yai lekai dudaida lengakna piba mamandudaida ai har soi phangangeba board ki firan yungnanaba committee sembada thaw yaubirunu kanaba nate akhoi hauge bachai khragi mamangda lamlai assembly constituency gi manung chana laiba huidrom khunje sidaidagi lomi ama porongpata akhoi agriculture office ta chalaga ahing yare eraga harje phangna mohana matamda lambi da accident thokpadagi leigide ngasi judum haidi chahi khra haugrabasu ngasi judum lomi jingji porongpata chalaga agriculture office ta chalakanda akhoi nungsa marakta lepaga sumnagi urea bag ama khaki akhoi numi chupama matam mangeraga har phangna होनबगी फिबम जे अदुम लैरि हाइतारे लोमी जिगी पुनसीदा अवोनबा म पुरकपदो अखोइ ngasiबो पुरक्ट्री अदुना थमनापुपी दगी सनासाबी सिगी लैरिबा माइकेजी हंदकी 2023 दगी थोखिबा अखोइ लाइबक्चिबा लांदुना नंगबा सेंथोकसु लैजदबा फमोइबनिना लेंगाकना पीरिबा ममलदुदैदा हाइरिबा फमसिंगसिदैदा यूरिया जिंगजे हंगलगदी लोमी जिंगी पुनसिरोंदा खितंग याइफबा दुगा साफबा म ओइगद्राना ngasi har yanthokpugi thoromsi pangthokpune haitare aduna aina lamlai assembly constituency gi miam da thamjaningba appeal di vote ki firal thiet na naba committee sembagi mahuta lomi singi committee amamam sembiyo lomi singi committee du semakanda adugi committee du na akhoi mathangi olakpa chahi je mathangi olakpa low ugadaba kumje sidaida lekai khudingmakta lomi lisingani ga chawga dagi tadana orsai yamigai su yai lekai dudaida lengakna piba mamandudaida ai har soi phangangeba board ki firan yungnanaba committee sembada thaw yaubirunu kanaba nate lomi jing yai farakanda lamlai kendra je sakholakadabaneba haujiksu lamlai gi miyamji porompata chalakanda agriculture office daida numi chupam leperaga ahingdagi hoganaraga queue mamang thangna na lepaga leibagi punsironda dum leiriba aikhoida mase hainabi moi thokre awaba je aikhoigi punsirol ama oigraboi ningdana lomi oragadi porongpata chalaga agriculture office ta queue lepaje akhoi da duty oibadona tawdabe yadraba ithoina ureba madu natteba ai mathangi olakpa 2026 ki low uba kumdo adudaida lomi jingi committee amamam sembiragadi hairiba lengakna piba mamal dudaida soidana akhoi lomi lising ani ahum je ai soidana lekai de phanganjageba adu masi lomi jingi ai fanana bade ina hona jarise kanagumba ma chaibigi nate kanagumba ma hunbigi nate tobirakte na complaint tawbusu nate haitare adu lomi ekhoi myam jingti wakhal taminar kanda haujiktagi hobiro thabak khudingmak se planning amagi makhada tawuda uneba har sairam daida har ningjang apagi thabak se tawragadi masina lisang sitna dumaina khoi manipur da lakpaduna ne khoi ngasi wari se haujiktagi khoi plan tawseba lomi jingi hojiki hairiba committee du daida yauriba jingdugi welfare do tawseba low khoiram daidana khoi kai darkar lai akhoi myam khona min seba har saram daida ningjang kunadi yaroi aduna hojik khoi committee sembiro aduga karigumba sige on bajina bu mai pa aba 2026 daida madugi 27 ji daida madugi chapchaba mamim taradi lamlai kendra gi yumthong kuding makto ai har phangana na budo honageba aduna akhoi board ki firan thena naba adigi board ki kanada bada chaksa haijana naba adomdo ina committee sem leibai mahutta yaifana naba lomi jingi committee sembiu adugi lomi jingi committee jingi khuthangda mathangi lorok matamdo adudaida ai lomi lising ani dagina lising ahum boki changdo adudaida ai soidana maki lekai da lengakna lepa mamando adumakta da ai phanganjage hai wofam jilamlai gi leiriba miyam dai appeal tawjari